Tamenglong District Hospital ki Medical Superintendent na generator Shennaba amasung sembagi thaudang su puduna leiramba thengnare haina People's United Youth Alliance Puya gi Secretary General Longzam Abote maitena phongdurakli Puya Joint Tribe Students Association amasung Foothills Naga Coordinating Committee FNCC ani nangasi hospital asida chatkiba yengsen khongchat amada wafam masi phongdokladuna mahangna hai hospital asida electricity matik chana phangdabana maram oiraga mari leinaba singi maike dagi generator ama hospital asida piraklami adubu generator adu senanaba staff piraktabana medical superintendent masana senaduna leiramba thengnare hospital asida pediatrics amadi surgery gi doctor leiram khide amadi nurse tara taret ki manungda taruk mahut silamba su thengnarakhi hospital asida ising matik chana phangdabagi awaba thengna hori hospital asigi awat apa sing ase mention binaba Joint Tribe Students Association gi maike degi mari leinaba singda kayarak haijakhiba leirabasu ngasi fauba thabakta onthoktana leiri mafam kayada doctor amadi nurse masing hena posting pisiliba sing adudagi khara khaidoklaga awatpa mafam sing asida mention biu imphal dagi tamna leiba Tamenglongda ana layengi khudung chaba ningthina piramdriba asi laibak thibane awat apa sing asi mari leinaba singna thuba matamda yengsin biu amadi mention biu haina summa hangna makhatana phongdurakli Yam sauna sana biyoina singi lamsida di yam paktak na mahut simna mar kanda sing amasung tamda leiba employee sing asi mafam transfer posting asi saning da mar kanda sing tamgi madugi asoba gap leiba duni kogi employee sing na piramiba masigi saitheng asi yaraga di akogi leiba miyam sing nasu aduga nurse amadi doctor sing nasu sing da satpagi haina bisit makanda sing da mathau torokanda sing tam ani gi relation ji hena phagatpa amadi punna wakhan khanminaba punna thabak tawminabagi tanja adu longminarkanda akoi puyana sangsilaiba thabak thomsing de support view aduga hai mafam asida mai ising gi awatpa leiba taragadi hospital ama salaiba yaroidabanina mai ising gi awatpa se mari leinaba authority singna yengsan birakana watnaba gi damakta thabak paikat piu haibado puyagi mai kaidagi amadi FNCC mai kani thunjai FNCC gi convener akhiu ngaumain hai lenga ki thabak tawraga apiba posting mafam da chatning dabadagi mahut sillaga yumda famlaga legada boirabadi thabak thadok piro angamba mida thabak adu sinarasi asigumba thong asina ching amadi tamgi mari lapthoknabagi achauba maram oheli health minister amadi health services ki director nasu wachat wanom tawraga apamba posting khanbagi thabak tawribasi thingnana bahona biu haiki thabak ti posting mafam di kallaga lakdaba mayam su yauri sing the taning dabagi MLA na interfere tawraga minister na interfere tawraga transfer posting se saning ba mafam da satuna leri ba mayam se government se tumin na lay yeng khigedra adum tawning ba tawsuno haina thadok kera maru oina Tamenglong da tariba nurse staff mayam se housing substitution thamduna lay utilization da doctor oigera nurse oigera staff oigera lakdaba mayam se langning draga athuba matam da resign to biro na haige adu marakte da DC na kari tawragali yingsin biyo DC CMO yingsin biyo MLA nang kari tawragali chalaga yingsin biyo thabak ta kak biyo adu ordi akoi public gi damakta thabak tawba yaba sincere oiba mi do yam lei adu guma athuba matamda bibiyo sa aduga maru oina substitution ge culture se athuba matamda muthat ka dabani haibse akoina akan ba wafam thamjagi